ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯈꯣꯏ ꯆꯦꯅꯦꯜꯕꯨ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦꯆꯟ ꯈ꯭ꯋꯥꯏꯃꯝ ꯈꯤꯕꯤꯛꯄꯨ ꯃꯅꯤꯡ ꯃꯄꯥꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯗꯣ ꯃꯌꯥꯝ ꯃꯪꯒꯜ उटी ꯊꯣꯡꯕ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ ꯁꯦ ꯊꯨꯝꯌꯥꯛꯄꯤꯒ ꯈꯥꯃꯦꯟꯒ ꯑꯂꯨꯒ ꯏꯔꯣꯝꯕ ꯑꯃ ꯂꯩꯔꯦ ꯃꯤꯃꯤ ꯁꯤꯡꯖꯨ ꯂꯩꯔꯦ ꯑꯗꯣ ꯀꯔꯤ ꯀꯥꯏꯗ ꯏꯔꯣꯝꯕꯅꯣ ꯊꯨꯝꯌꯥꯛꯄꯤꯒ ꯑꯁꯤꯒ ꯃꯌꯥꯟ ꯃꯌꯥꯟ ꯊꯣꯡꯕ ꯂꯩꯌꯦ ꯊꯨꯝꯆꯥꯛꯄꯤ ꯍꯥꯞꯄꯒ ꯑꯁꯤꯒ ꯖꯣꯛꯆꯥꯡ ꯃꯔꯨ ꯃꯣꯔꯣꯛ ꯇꯦꯛꯄꯅꯦ ꯑꯆꯥꯔ ꯈꯔ ꯌꯥꯎꯔꯦ ꯄꯥꯄꯣꯔ ꯌꯥꯎꯔꯦ ꯑꯗꯩ ꯍꯋꯥꯏ ꯃꯣꯁꯣꯔꯤ ꯍꯋꯥꯏ ꯑꯃ ꯁꯤꯡꯖꯨ ꯌꯥꯎꯔꯦ ꯑꯃ ꯂꯩꯔꯦ ꯃꯤꯃꯤ ꯁꯤꯡꯖꯨ ꯑꯃ ꯂꯩ ꯀꯣꯠꯅꯕ ꯀꯣꯠꯅꯕ ꯀꯣꯕꯤ ꯂꯩꯔꯦ ꯑꯗꯣ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯀꯃꯦꯟ ꯇꯧꯕꯤꯔꯛꯄ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯃꯅꯤꯡ ꯃꯄꯥꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯗꯨꯗꯤ ꯃꯌꯥꯝ ꯊꯦꯡꯅꯗꯕꯤꯗ ꯆꯥꯕ ꯍꯧꯔꯒꯦ ꯀꯩꯗ ꯍꯥꯟꯅ ꯍꯧꯔꯁꯤꯅꯣ ꯎꯇꯤꯁꯦ ꯍꯥꯟꯅ ꯍꯧꯅꯤꯡꯉꯦ ꯎꯇꯤ ꯍꯥꯟꯅ ꯍꯧꯔꯁꯦ ꯍꯥꯏꯔ ꯑꯗꯨꯗꯤ ꯍꯧꯔꯁꯤ ꯆꯥꯛꯁꯨ ꯂꯥꯝꯕ ꯂꯣꯏꯔꯦ ꯌꯥꯎꯔꯝꯃꯤ ꯌꯥꯎꯔꯝꯃꯤ ꯑꯅꯤꯕꯨ ꯌꯥꯎꯔꯝꯃꯤ ꯃꯁꯥ ꯅꯪ ꯀꯩꯅꯣ ꯌꯣꯡꯆꯥꯛ ꯂꯧꯔꯣꯅ ꯍꯥꯞꯄꯝꯃꯣ ꯑꯩꯁꯨ ꯇꯣꯠꯂꯨꯔꯦ ꯅꯪꯁꯨ ꯇꯣꯠꯂꯨꯔꯕ ꯃꯣꯔꯣꯛ ꯇꯦꯛꯄꯗꯣ ꯑꯃꯈꯛꯀ ꯍꯥꯞꯄꯝꯃꯣ ꯍꯥꯎꯕꯩ ꯆꯪꯉꯦ ꯃꯣꯔꯣꯛ ꯇꯦꯛꯄꯁꯦ ꯌꯥꯎꯔꯦ ꯌꯥꯔꯅꯤ ꯏꯁꯩ ꯈꯛꯇꯪ ꯊꯤꯡꯍꯜꯂꯣ ꯃꯤꯃꯤ ꯍꯥꯞꯄꯛꯀꯦ ꯍꯥꯞꯄꯣ ꯌꯥꯔꯦ ꯊꯣꯛꯑꯁꯤ ꯃꯌꯥꯝ ꯍꯥꯞꯄ ꯍꯧꯔꯒꯦ ꯎꯞꯄ ꯍꯧꯔꯒꯦ ꯎꯝ Mềm hỏi nước của tiêu vào xong rồi nhà mình đang mây thì mông cha đẹp ạ ngã lại cái này ngã chất cái này một băng trâu rồi mất trâu kêu pi đẹp mua cái xài được đấy Give me over. Ngon thật kìa.
nham mới làm được mày với bạn thay mà sao tôi nắng mùng bánh được cam phô tuần à ngon mấy không rồi bà mấy xem mâm này nha mâm mà xem mâm này đấm tàu này dùng sang xa rồi đấy mà nó được tin nhau vậy nó ra rồi thôi khang nó sao đang ngô rồi thôi phải khăn là già cái nó đấy đây khai học ở đây chúng ta anh tin nhầm sao ủ rồi tôi tìm em sao xin lỗi đấy thế gì tha đó không cần bị thân là
ꯑꯗꯨ ꯃꯌꯥꯝ ꯆꯥꯕꯁꯨ ꯂꯣꯏꯔꯦ ꯆꯥꯕꯁꯨ ꯂꯣꯏꯔ ꯃꯊꯪꯒꯤ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯐꯪꯅꯁꯤ ꯃꯌꯥꯝ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ